Ngarang nungtan phong kiba Tongan2ba ki mairagi pause dagi maru eba pau khara khangachiraga miyamda khudo tamjige akaiba toran kya semjingkre ichangna awaba nanglaba miyoi singna pangba yaba mating pangnaba chief minister MLA sing yaungna khanakhre haujik manipurda oiriba ising ichaugi phibam asigi yenglaga manipurgi chief minister MBN singana mipamapu oidina minister sing MLA sing chief secretary security ki amadi mari lainaba department singi miyoi kaya yauna mifam amangara numida mahaki residential secretary ta pangthokre mifam adude ichangna so alaba imung singna piba yaba mating sing pinaba wafam khanake mifam adude tural singi longnam bal sing pathopa mafam 19 gi manungda 13 amadi thingjingkre makhata na ising hajilakna bagi thabak sing pakhale haiba wafam sing mari leinaba department gi maikaidagi thamki tungda chief minister na luchingna numida athengbada Mari Lainaba Minister MLA Sing Amadi Official Sing Galunina Imphal Mayolda Laiba Ising Athumjing Kraba Imai Kaithelgi Phibam Yingsinki Nakal Amaramda CM Secretary Taki Thadaropachiro Amagi Matung Ina Saikore Magi Safuna Maram Oidina Maru Oine Imphal Gitapaki Mapam Singda Ising Thumji Liba Mapam Singda Water Resource Department NDRF SDRF Manipur Police Indian Army Assam Rifles Manipur Fire Service District Administration, Local Authority, amadi maphamgi local borders singna mi kanbagi thabak kya lepna chachari haire Imphal Toral Gilongnamba singdagi ising pathorakhiba hangang chauktabi laikai hangang khabam ebemja high school mapa kairang awang laikai kairang kalam mapa hangang khabam lai haraupa mapa laiyengpham awang laikai salathong Maria Montessori School karam langthabak kangla nopok toraban kairang maya laikai Abdul Rasid mapa amadi Kanglagi awang baget manakta lariba ke trupa ki maphamsing hauji ising thingkre Imphal West ki manung chana irong mayai laikai konsak mayang Imphal Bengal lai salam mapa uchiwa mayai laikai amade uchiwa haisna mapa su ising thingkre Nambul toragi ising pathorakpa dagi Imphal gi moirang ningthau lerek mapa Andem laikai amadi hoidrom laikai Samuro makha laikai de laiba ising hapchilamba sing thingkre Bishnupur district ki oina thangtek Samungong mapa khajiri mamang Nambol Naure Makhalekai, Kujumangi, Tongjaurok Turelgi, Turel Mapal, Mapamanisu Thingkre, Nambol Awang, Nambol Kongkham, Nambol Naure, Nambol Makha, Nambol Naure Mayai Lekai, Nambol Kamong, Maibam Chingmang, Oinam Awang Lekai, Yumnam Kunong Maning Lekai, Oinam Awang Lekai si ising Thingbangam Kre Haina, Jiro Aduda Khangalakti, Jeribam da Echao Yumari chenthakhre, Tongan2ba maphamda Releif ke manga hangdokhre, Saikore Malna Maram Ordinary Jeribam District Lieutenant Tongan2ba State Asiki Tongan2ba mafam sing ising thumjing khibaga lonina Jeribam Kamranga Muslim da Yumari ising ichelna chenthakhre ising ichawna amata thokraba singi mating pangbibagi suru ama oina ngasiju DG Jeribam Krishna Kumar IAS na luchingba team amane jirigi ising ichawna awaba nang halaba mafam singda koina chatuna ising ichawgi phibam yengsingkre ichawna so alaba miyoi singi damakta Releif ke manga hangdokhre Releif camp sing adudi ima market Jeribam ke masibu yengsinaba officers in charge oribadi EOJMC telephone number 8974387872 Kalinga Primary School EOJMC telephone number 8974387872 Kamranga Muslim Youth Club Lusingadabana JRS Helga JP telephone number na 8787 834755 Hangang Popi Upper Primary School JRS Hilga JP telephone number na 8787834755 amadi Islamabad Lawai Primary School Yingsigadabana JRS Bidong GP telephone number 700550905 ne Amaramda district asigi Tongan2ba mafam singda hangdokliba Releif ke manga asida Chatuna Releif camp sing awat apa kaya su DC asine luchingba Timna Yingsingki Bagalonian District Administration na Paikha River Rescue, Releif and Rehabilitation ki thabak singda mating pangsimba oina, Marfu Katare Suba CRPF Battalion Sujiri Ima Kaithel amadi Kalingarda Hangliba Releif camp singda achathak singchi yenthoke, Lonya Jiri Ima Kaithel da Hangliba Releif camp da medical camp ama su pangthoke, District Administration Jeribam na district asida khangawdana tholakpa, Natural Disaster sing mayung nganaba mari lenaba department na Mikum Nam Singh na lainaba su khangankre Hauji Jeribam district ki oine ichang su oliba si rubber cycle gi Buta Khan amade soto vector ne Buta Khan yum tare soto vector de yum taraga tare ising thumjingkre
Masida natana Kambalanga Muslim khulda yumaudraga manga ising thumjengkhre hairi. Ngasigi oina Jeribam da nong taba lekkibadagi jiri tuelgi imai khara handakhre hairi. Matam kuina sengdokuna phumjina laiklaba waisel marilgi saru khara ngasi sengdokhre. Kaisamtok sagom ban amadi nauria pakhang lapa kendra ahom gi chenthakhre isingi itafam oiriba waisel maril sembagi thabak Manipur lengang na matam kuina paikhatna lairaba matungda hadak ising ichau thorokpa sida waisel maril gi phumjina laiba mate khara ngasi Water Resource Minister Awangmo Nimane luchingna sengbagi thabang ngasi nungthil pung 3:5 tabada haukhre. Ngasi waisel maril mate khara sengbagi thaba aduda CAFNP Minister El Susindro Rajya Sabha ki MP Sna Zawale semba amadi Nauria pakhang lapa kendra ki MLA Soraisang Cabinet sing masu yaukhi waisel maril ki sarukta matam koina konjang laikai amadi monsangai ani lonaba Pilo Library ki mapada waisel mathakta sariba thongmana ki yetlo mairomda paishinuna turel khonungda paishinun laiba amot akaising amadi napi chingbi sing asi sengdokpa ukre thonggi awang thangba sarukta laiba kokthokuna ising chenthabagi thabak chathakhre sariba thong asi water bolum ga chana dabana maram oiraga tha ahumgi manungda matik chaba RCC bridge ama sanaba Chief Minister Emberenda khangankre haina ngasi waisel mari sengbada achawa thodang lauriba Imphal West ki DC Kirena phongdorakki mana makhata na phongdorakpi matung ina waisel maril ki Pilo Library lairiba sidagi changsingkhriba turel mari alsi yelo mairomda uwa haujimba yum taba maramna JCB na changuna turel sengbada awaba mayukna kadaba leibana uwa sing asi yanthalaga madugi pifam thoba compensation adu piraga JCB changlaga funduna leiriba turel maril sing sembagi ofam se inkol mapuga yanare haiba mafam sing asi Chief Minister gi mafamda su khanganduna phumjinduna leiriba waisel maril ningthina sengnaba thaba pakhakani haina su phongdorakhi Irangi RCC bridge lan bahaukhre nongka hena subadagi National Highway kongo homdo Imphal jiri lambida laiba irang thong tha asi kongo mapanda isingna chenthakibadagi Imphal tamna pot purapa gari sing yoksilakpa yadana lerakhiba adu nauna saba RCC bridge lan ba yabadagi ngarangdagi mausagum gari silana rakre highway asida khwaidagi maru oriba thong singdi makrubra amadi irang thong ahum asini hariba thong ahum asigi manungda maru oriba makru amadi barak thong anidi Hana kumja lising aniga sumna kunga mathoi amadi lising aniga sumna kunga nithoida Prime Minister Narendra Modi amadi Union Minister Nitin Kagari anina sangakhrabani irang thong asida gari sing chathok chachin tawba yanarakpada Chief Minister M Birenan tawbam Village amadi None District ki authority sing Hills area ki chairman amadi NSIDCL bu thagaba phongdorakli Kangkhulong maning ge lettening wall ningkhai gadawre Handak thokleba ising isau asina maram oiduna pauna bazar da leiba Kangkhulong ki maning thangba sarokta cheliba Nambu Turen paringda challiba letting wall ningkhai gadawre Mekong mapan gi ahingdagi hauguna chawkhiba ising isau aduda hariba mafam asidu thumjinduna lairakibani tolgi imai mayeng tarakhibaga loina hariba letting wall gi saru ama torobana asigi nakana chatliba lambigi sarung namtharakpa haurakibani mafam aduwaida khundariba miyoisingna mari leinaba singi pungning chingsilakli Ngasi Sengmai Ture Maril da nupi gi achi bhaksang ama phangle ngasi pung 3:30 taba matamda Sengmai da mayagi Sengmai parauda asi banupi amagi haksang taukthorapa miyamna thengaduna lakhol aure hairi khudakta Sengmai police da pau piduna asi bhaksang adu lakhorpina ba hijakhre sina taukthoriba nupi asi ngarang ayu angan bada Sengmai police station manung sama Tongan2ba phawguna cheliba Sengmai Ture Maril da ising chawba yenglingai da khangoguna Tongan2ba kin tharakpada Isingda chenthakhibadagi thiba khangnu lerakhiba nupi adu oirangani haina thajanari ngarang isingda chenthakiba nupi adugi maming Sengmai police station manung jana leiba Tongan2ba mandi mayadagi Januka Misra se yengkhagini toi kawi mahak sero patri dagi Krishna Prakash kauba amagi loina bini mahak Tongan2ba da leiba mari matagi mayumda lerakhibani ngasi nupi gi asi bhaksang asi ngarang Sengmai Turel da tauthakiba nupi adugini hairi asi bhaksang postmortem gi namak rims ki mokta thamkhre